mayambu ahammaktada taramna oksari Manipuri StoryTeller gi channel bu nungsibiduna subscribe tobirakpagidamak asuki matik hainingai leitana thagatpa phungdoksari aina lijariba warising asi entertainment gi damakta lijaba warini warising asi true story da based tauba warising dagi khangkatlaga lijabani masida soikilan khiba yaruga su mayamna ngakpiyu Eina houjik lijagadouriba warisi America gi Wisconsin kouba state asida leiba Plainfield haina khangnaba apikpa town asida thokkhiba yamna kiningai oiba thoudok amakhakni warini Wisconsin hairiba state asida leiba Plainfield kouba apikpa town asida mi lising ama fana leiramdi mi yamna tadrigasu apikpa town aduda kiningai oiraba mihal mipunna singba crime kaya ama thokhi Crime mayamdugi manungda khwaidagi sathiba Nupi Macha ani khakpu makhoigi Mayumda yam Tamthina hatkibagi thoudok ama thokhi thoudok adu khangnabagi damak wari asi mayam taminarasi America da leiba Plainfield haina khangnaba apikpa town asida John Smith kouba Nupa Macha ama leirami John Smith ki imungda magi mama mapa makhoi ahum khak leiminarami matam ayambada John Smith na computer da internet sisinaraga matam lelami Mana kiningai oiraba photo amasu wari kaya ama email da iraga mingonda tharami asumna internet sizinaba mi atopada kihan khangalaga mangonda yamna nungaizaba haibadu oirami adubu 2007 gi November thagi numidangi matam amada zona computer pairaga leiringai matamda magi email gi inbox ta message tharakpagi notification ama lakpa thengnarami Mana email gi inbox ta tharakliba message adu hangtoktuna yengubada message adu Nupi Macha ani khakna mangunda tharakpa oirami Nupi Macha ani duna message ta hairai madudi makhoi ani se miyamna Smith sister haina khangnai makhata na message adu da hairai madudi Smith sister haina khangnaba makhoi ani se nanga hek pominaba nase ngaktani madu tabada zona asuki mati ngaglami madudi magi imungda maga pominaba masimanaw kana amata leiramdi Zongi mama mapana su matam ayambada zon da hairami madudi makhoigi masa zon natana atopa kana amata leiti maramasina Nupi Macha ani duna email da hairaglibadu zona di phagini haiduna email da reply amuk halami Nupi Macha ani duna amukasu zongi email da message tharai madudi makhoi ani se Smith sister haina khangnai amasung tasengna nanga pominaba naseni sahi kharagi mamangda makhoi ani se nangna houjik leiriba yum aduda leirami Zona amuk reply halami madudi maga pominaba masi amata leiti oida padaba message tharaktuna mangonda disturb torokanu hairami asumna zona email da message tu reply halaba matungda magi computer du shutdown toruduna tumkhirami mathangi numita zona computer du hangtoktuna yenguba matamda amukasu Smith sister haina khangnaba Nupi Macha ani duna email da message tharakpagi notification leirambadu thengnarami Zona email du hangtoktuna yengubada message khakta natana photo khara yarakpasu thengnarami ahanba photo aduda Nupi Macha ani yarami photo adugi makhada Smith sister murder anonymously haiduna tharami masigi arthadi photo da yauriba Smith sister kouba Nupi Macha ani se masak khangdaba mi amana halami haibani email aduda amukasu Nupi Macha ani duna hairai madudi makhoi se tasengna zonga pominaba mase ngaktani Makhata na Nupi Macha ani duna hairai madudi 1993 hairiba sahi asida makhoi ani zona houjik leiriba yum aduda leirami yum aduda zona houjik leiriba ka adu makhoi ani na hana leiramba kani Nupi Macha ani duna yum aduda yam harau nuaina leirambagi wari kaya ama email gi message aduda yaroklami adubu nongmagi numidang amada yum aduda laibak thiraba thoudok asi thokkibani hairaduna ariba khabar segi article yawba photo amagasu email aduda yaroklami zona photo da yawriba ariba khabar segi article du hangtoktuna parami ariba khabar se aduda asumna irami ingso 1993 gi November thagi date 17 gi numidangi matam amada USA gi Wisconsin hairiba state asida leiba Plainfield kouba apikpa town asida Nupi Macha ani makhoigi Mayumda masak khangdaba mi amana yam Tamthina halami Nupi Macha ani du masin manawni ahan adugi mamingna Lisa Smith karomi sahina trampan surami manaw nupi adugi mamingna Sarah Smith karomi sahina 15 surami Numit aduda makhoigi mama mapa du thabak amagidamak yumdu thadoktuna satkhirami
ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗ ꯂꯤꯁꯥ ꯑꯃꯁꯨꯡ ꯁꯥꯔꯥ ꯃꯈꯣꯏ ꯑꯅꯤꯅ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯤꯍꯥꯠꯄ ꯅꯨꯄꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯇꯨꯃꯤꯟꯅ ꯆꯪꯉꯛꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯇꯝꯊꯤꯅ ꯍꯥꯠꯂꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯄꯨꯡ 1:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯨꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯔꯝꯗꯦ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯁꯤꯔꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯥ ꯑꯗꯨꯗ ꯂꯩꯕ ꯎꯄꯨ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯤꯁꯥꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯎꯟꯁꯥꯁꯤꯡꯗꯨ ꯂꯣꯏꯅ ꯁꯦꯠꯇꯠꯂꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯍꯥꯠꯂꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯁꯥꯔꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯅ ꯐꯃꯨꯡ ꯃꯊꯛꯇ ꯁꯤꯔꯒ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯊꯥꯡꯅ ꯊꯤꯜꯂꯝꯕꯒꯤ ꯗꯥꯛꯐꯝ ꯀꯌꯥ ꯑꯃ ꯇꯥꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯊꯤꯍꯨꯝꯕꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯆꯠꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ, ꯀꯔꯤ ꯃꯔꯝꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯇꯝꯊꯤꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯃꯤꯍꯥꯠꯄ ꯑꯗꯨꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯅꯕꯒꯤꯗꯃꯛ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯀꯌꯥ ꯑꯃ ꯆꯠꯊꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯄꯨꯂꯤꯁꯅ ꯂꯤꯁꯥꯒꯤ ꯀꯝꯄ꯭ꯌꯨꯇꯔꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯀꯝꯄ꯭ꯌꯨꯇꯔꯗꯨ ꯑꯣꯟ ꯇꯧꯔꯗꯨꯅ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯂꯤꯁꯥꯒꯤ ꯏꯃꯦꯜꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯃꯤꯍꯥꯠꯄ ꯅꯨꯄꯥꯗꯨꯅ ꯂꯤꯁꯥꯒ ꯃꯦꯁꯦꯖ ꯃꯌꯥꯝ ꯑꯃ ꯊꯥꯅꯔꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯤꯁꯥꯅ ꯏꯃꯦꯜꯗ ꯃꯦꯁꯦꯖ ꯊꯥꯅꯔꯝꯕ ꯅꯨꯄꯥ ꯑꯃꯅ ꯂꯤꯁꯥ ꯑꯃꯁꯨꯡ ꯁꯥꯔꯥꯕꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯗꯨ ꯄꯨꯂꯤꯁꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯃꯤꯍꯥꯠꯄꯗꯨ ꯐꯪꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ 2000 ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯀꯦꯁ ꯑꯗꯨ ꯀ꯭ꯂꯣꯖ ꯇꯧꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯂꯤꯁꯥ ꯑꯃꯁꯨꯡ ꯁꯥꯔꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯈꯣꯏꯒꯤ ꯃꯆꯥꯕꯨ ꯇꯝꯊꯤꯅ ꯍꯥꯠꯂꯝꯕꯒꯤ ꯀꯦꯁ ꯑꯗꯨ ꯀ꯭ꯂꯣꯖ ꯇꯧꯔꯣ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯅ ꯖꯣꯟꯒꯤ ꯏꯃꯦꯜꯗ ꯊꯥꯔꯛꯄ ꯑꯔꯤꯕ ꯈꯕꯔꯆꯦ ꯑꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯂꯤꯁꯥ ꯑꯃꯁꯨꯡ ꯁꯥꯔꯥ ꯁ꯭ꯃꯤꯊ ꯃꯇꯧ ꯀꯔꯝꯅ ꯁꯤꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯌꯥꯎꯔꯝꯃꯤ꯫ ꯖꯣꯟꯅ ꯑꯔꯤꯕ ꯈꯕꯔꯆꯦꯗꯨ ꯄꯥꯔꯕ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯃꯝꯅꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯏꯃꯦꯜꯗ ꯐꯣꯇꯣꯒ ꯀꯣꯟꯅꯅ ꯌꯥꯎꯔꯛꯄ ꯃꯦꯁꯦꯖꯁꯤꯡꯗꯨ ꯖꯣꯟꯅ ꯄꯥꯔꯝꯃꯤ꯫ ꯃꯦꯁꯦꯖ ꯑꯗꯨꯗ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯅꯨꯄꯤ ꯃꯆꯥ ꯂꯤꯁꯥ ꯑꯃꯁꯨꯡ ꯁꯥꯔꯥꯅ ꯁꯥꯎꯔꯤꯕꯁꯦ ꯃꯈꯣꯏꯕꯨ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯃꯤꯗꯨ ꯐꯪꯅꯕ ꯄꯨꯂꯤꯁꯅ ꯄꯥꯏꯈꯠꯂꯤꯕ ꯀꯦꯁꯇꯨ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯀ꯭ꯂꯣꯖ ꯇꯧꯕꯗꯨꯅꯤ꯫ ꯂꯤꯁꯥ ꯑꯃꯁꯨꯡ ꯁꯥꯔꯥꯅ ꯁꯥꯎꯅꯤꯡꯂꯤꯕꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯕꯤꯗꯦ ꯑꯃꯁꯨꯡ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯝꯊꯤꯅ ꯍꯥꯠꯂꯝꯃꯕꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯀꯔꯤꯁꯨ ꯈꯟꯕꯤꯗꯦ ꯑꯃꯁꯨꯡ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯅꯕꯒꯤꯗꯃꯛ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯃꯆꯥꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯎꯅꯨꯄꯥ ꯖꯣꯟ ꯁ꯭ꯃꯤꯊ ꯅꯪꯅꯤ꯫ ꯑꯗꯨꯕꯨ ꯂꯤꯁꯥ ꯑꯃꯁꯨꯡ ꯁꯥꯔꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯤꯕꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯖꯣꯟꯗ ꯃꯥꯒꯤ ꯃꯆꯦ ꯑꯅꯤ ꯂꯤꯁꯥ ꯑꯃꯁꯨꯡ ꯁꯥꯔꯥ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯤ ꯈꯪꯍꯜꯂꯝꯗꯦ꯫ ꯃꯈꯥ ꯇꯥꯅ ꯁꯤꯈ꯭ꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯂꯤꯁꯥ ꯑꯃꯁꯨꯡ ꯁꯥꯔꯥ ꯃꯈꯣꯏ ꯑꯅꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯈꯤꯕꯅꯣ, ꯀꯅꯥꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯈꯤꯕꯅꯣ, ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤꯁꯤꯡꯗꯨ ꯏꯃꯦꯜꯒꯤ ꯃꯦꯁꯦꯖꯇ ꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯃꯦꯜ ꯑꯗꯨꯗ ꯏꯔꯛꯏ, ꯂꯤꯁꯥ ꯑꯃꯁꯨꯡ ꯁꯥꯔꯥꯅ ꯁꯤꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯆꯦ ꯂꯤꯁꯥꯅ ꯏꯟꯇꯔꯅꯦꯠ ꯁꯤꯖꯤꯟꯅꯔꯗꯨꯅ ꯃꯥꯒꯤ ꯀꯝꯄ꯭ꯌꯨꯇꯔꯗꯒꯤ ꯃꯤ ꯑꯇꯣꯞꯄꯗ ꯏꯃꯦꯜ ꯊꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯃꯗ ꯏꯃꯦꯜꯗ ꯃꯦꯁꯦꯖ ꯊꯥꯔꯗꯨꯅ ꯃꯇꯝ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯤꯁꯥꯅ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯎꯒꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯏꯃꯦꯜꯗ ꯊꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯈꯔ ꯃꯦꯁꯦꯖ ꯊꯥꯅꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥꯗꯨꯅ ꯂꯤꯁꯥꯗ ꯍꯥꯏꯔꯛꯏ, ꯅꯪ ꯀꯅꯥꯅꯣ ꯑꯃꯁꯨꯡ ꯅꯪꯒꯤ ꯌꯨꯝ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯈꯪꯏ꯫ ꯃꯈꯥ ꯇꯥꯅ ꯅꯨꯄꯥ ꯑꯗꯨꯅ ꯂꯤꯁꯥꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯑꯩ ꯅꯪꯒꯤ ꯌꯨꯝꯗ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯅꯪꯕꯨ ꯍꯥꯠꯀꯅꯤ꯫ ꯑꯗꯨꯕꯨ ꯂꯤꯁꯥꯅꯗꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯃꯥꯕꯨ ꯀꯤꯅꯕ ꯗꯞ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯤꯁꯥꯅ ꯃꯥꯒꯤ ꯀꯝꯄ꯭ꯌꯨꯇꯔꯗꯨ ꯁꯠꯗꯥꯎꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯁꯥꯔꯥꯒꯤ ꯀꯥꯗ ꯆꯪꯉꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯝꯃꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯊꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯃꯥꯅ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯝꯃꯤ ꯑꯗꯨꯒ ꯌꯨꯝꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯑꯗꯨꯅ ꯊꯣꯡꯅꯥꯎꯗ ꯊꯤꯜꯂꯤꯕꯗꯨ ꯀꯅꯥꯅ ꯑꯣꯏꯔꯤꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯃꯥꯅ ꯌꯨꯝ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯉꯗꯨꯅ ꯇꯨꯝꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯅꯝ ꯑꯃ ꯅꯝꯂꯝꯃꯤ꯫ ꯃꯥꯅ ꯁꯥꯔꯥꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯃꯊꯛꯇꯨꯗ ꯀꯥꯈꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯃꯨꯡ ꯃꯊꯛꯇꯨ ꯏꯆꯣꯠ ꯆꯣꯠꯂꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯥꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯕꯒꯤꯗꯃꯛ ꯀꯥꯗꯨꯒꯤ ꯃꯩꯗꯨ ꯊꯥꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯃꯨꯡ ꯃꯊꯛꯇ ꯁꯥꯔꯥꯒꯤ ꯍꯛꯆꯥꯡꯗ ꯏꯅ ꯄꯨꯡꯇꯩ ꯇꯩꯔꯗꯨꯅ ꯁꯤꯔꯒ ꯇꯥꯔꯒ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯥꯅ ꯌꯥꯝ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯁꯥꯔꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯁꯥꯔꯥꯒꯤ ꯍꯛꯆꯥꯡꯗ ꯊꯥꯡꯅ ꯊꯤꯜꯂꯝꯕꯒꯤ ꯗꯥꯛꯐꯝ ꯀꯌꯥ ꯑꯃ ꯇꯥꯔꯝꯃꯤ꯫
Masidagi mana khangba ngamlami madudi ngasai maga email da message thanakiba nupa aduna yum asida laktuna magi manaw nupi du Tamthina hatpani. Tanza aduda mana leiriba ka adu tamna mi ma sangakpagi khonjel tarammi. Mana ka adugi maidu muthalami aduga ka aduda leiba upu amagi manungda sangaduna lolammi. Adum oinamak nupa aduna ka aduda sanglakammi aduga lisana upu manungda lolibadu khangba ngamlammi. Nupa aduna upugi thongdu hangtokladuna lisabusu yam Tamthina magi haksangi unsa singdu loina setalaga halammi. Asumna lisa amasung sarana makhoi matau karamna sikibano haipagi matangda Asengba Wari singdu email da iraduna zone da tharammi. Masina loiramde makhatana lisa amasung sarana email da haira madudi mihatpadu makhoigi mama mapana phanaba thibagi mahutta case adu 2000 gi October thada close tawrami. Sahi anigi matungda makhoigi mama mapana anoba punsi ama haurasi hairaduna angang ama puglammi. Aduga lisa amasung sarana leiramba kadu angang aduna leinaba ka onthoklami. Angang adu nangni aikhoigi naunupa John Smith. Adubu zona wari singdu amata thazaramdi. Maramdi karigumba lisa amasung sara sikraba mi oiragadi matau karamna sikraba mina mangonda email da message tharaklibano. Maram asina zona yam asawbaga loinana email da reply halami madudi lisa amasung sara magi masena te amasung maga kari amata mari leinadi. Makhoina tharagliba ariba khabarsigi article da yawba yum aduda lisa amasung sarabu masakhangdaba mi amana Tamthina halami haibagi wari singdu amata thazadi mangonda disturb amukhana torakanu hairami. Adubu minute manga leiraba matungda zone gi computer da email ama laami. Mana email du hangtoktuna yenglubada lisa amasung sarana tharakpa oirammi. Email aduda lisa amasung sarana sumna hairai karigumba aikhoise yum aduda leirammi nangi naseni haibadu khangnabagidamak nangna leiriba kadugi upudu hangtoaga floor aduda kari thage haibadu yengu. Zona magi kada leiriba upudu hangtoaga floor aduda yenguba matamda mangonda asuki matik angakpa phorammi. Maramdi pu manungi floor aduda Lisa Smith amasung Sarah Smith 1993 haiduna tharammi. Masidagi zona thazaba horoki madudi Lisa amasung Sarah na email da tharagliba message tuda asengba kharadi yauri. 1993 hairiba sahi asida yum aduda Lisa amasung Sarah leirami haibagi proof tu upu manungi floor da iramiba Lisa Smith amasung Sarah Smith 1993 aduna proof oiri. Makhatana zona magi computer du sizinnaraduna internet ta Lisa Smith amasung Sarah Smith ki misigi matangda search tawrami. Matam aduda mana leiriba yum aduda Lisa Smith amasung Sarah Smith masakhangdaba mi amana halambagi thoudosingdu loina internet ta yawraga leirami. Asumna zona magi yumda thaina thokkhiba thoudosingdu khangakpa matamda mangonda asuki matik akiba phawba horakhi. Mana yum aduda thokkhiba thoudosingdu khangnabagidama magi mama mapada hangba pamlammi. Maramasina magi mama mapana leiba ka aduda salammi adubu ka manungda kanamata leibadi uramdi ka adu isiksiklammi. Mana khalammi magi mama mapadu kadaida sarkhrabazano. Asumna magi mama mapadu kadaida leiramgadagi haibadu khanna mana floorda yengthaba matamda ka aduda leiba upu manungdagi I sentharakpadu urammi. Zona upugi thongdu yam tapna amasung yam pakhatna hangtoklammi. Matam aduda Lisa amasung Sarah Smith na sikhiba aduga sapmanaba mawongda magi mama mapa animak makhoigi unsasingdu loina setatladuna yamna tamthiba mawongda siraga taraga lerammi.